LK wahengwam nang hana humubang tawro aduga ingoda video to tharo buko ay upload tawbige adugi matungda ne ay amuk tawjarake ko nang lora matungda adu nang humubang ga taw matung nang si kamai tawge habdo adugi video du su yaholo mama hum khona kalage khon khagala ulage pen sibu comments ni pirein matamangan gum jakante comments khara yamne bako tiro saktugo oning he thuli no ko rokja ninge mina thaba phula dmai hai bauna de ko nang na phula kan mina ha di nang shauninga adi nang na sana ta thaba to phula sijani e aduga ne amuk suk pathang jida laise hujiki LK wahengbam da dugi muba adugi comments la koi wani da adi yam noning drose thi mubang amuk ta tabiru oi mamang da su sigi comments yaure ko nang phajana ne ko nang na thibani ko matang do adu dai du da ne la pusalo la du do ina nangi minus tawgada ba amangbodo adu tawthoga ne nang phajana mubang tawro video ingon tharo ai upload tawbige adugo matungda nangna bu chaba ngamaga nangna mubang tawba ngamaba ai mathangda tawbirake khangabra hai mayam puna mupu taram lok sa bagal loina na kay samgi YouTube channel sibu yengbiri ba khudi makpu kokno na amuka so hanna khurumjari ado anoba yengbiba anoba thengna biba subscribe tau di beisini now imai ben ikura iton yaw taragadi nuksibidana like msam tang to sanbiramo comment sa to sanbiramo ado khara amuka nuksibi taragadi ne comments machama to sanbiramo bell icon do jo ne mandila macham yaw budo adu number kau biram gano mandila machado adu tam tang namjan biramo nuksibiduna ado mayam singna nusina tawbirakba comments mayam ngasi comments khara aina लौखसरे दो कमेंट से याम यामबनीना ई कमेंट से लोइना बक्ति लौखटपा ngamjadare adubu khara anouba khara comments khara ine लौखसरे mayam adudi comment se mayam hangbirakpa mayam haibirakpa nungsina sonbirakpa saithabirakpa haidi kai haini haiba haitere ado mayam na nungsina sonbirakpa mayam do ado puraga laksare ado mayam taba haurase adudi ngasi chaba khopa kaim tawjara roi ado mayamna tawbirakpa comments mayam do pathoksi nungai bade hausira funny de hausira natragana aibu sidha birakpada gi hausiro karam bade hausige amade ta haurasida iyade yaeb adudi hauna ba tawrase ko aigi kanogi ahan bagi comments lawkhacharake ko ahan bagi comments ta ko s thoibi devi na hangbire haigadra khangde ma haibire se kare man haibire ko kari sms pirasige youtube income se kayam lakpige engonda hangai ni youtube ki income se kayam lakpige phan amukta chongbiro o subscribe tawjaraki aige YouTube ki income se yam lae aduna ne yam harau jaye nang smana ga YouTube tagi income ka yam lakpige kari SMS pirek sige yam nusi nang na bibirak pa comment se kari SMS adi kari haina bu pakhum pir sige na si haragadra naw haragadra sisna pijara kadaiba pakhum se yam nungai bu ani dan nang haibirak pa se pesa ki yam lakka pesa yam lakpagi nungai ba phongto ina phan chongbiru oi camera mamang ne nungai te ai pham nam tang chongderge phan sibu comments ni pirein matamangan gum jakante comments khara yamne bako aduduna ne magi sigi comments se phan chobiro habne ba phan ani rak chonge asi comments se loi hare mathang tawras mathang chalasi mathang taminasi mathang sina nuksiba comments amani kon aigi nuksiba se aigi isanupida comments tawbirakpani ko babita ngangom na haibire ko asuk yamna understanding oiba angang sibu yamna nungsiye haraga love sign myam pisale isanupi gi damagda thagatsari babita angom mathang taba nasegi video lakpada so dum mathang taba dum comments adum mathang watha dum yengbi o comments haigre sorry ado babita hainingai ritana thagatsari nana magi video makha taba adum video lakpada dum yengminase nungai trasu dum khaga dum yengbiyo comments basa ama umtang thangbiyo
ꯊꯝꯕꯤꯔꯝꯃꯣ ꯈꯨꯕꯤ ꯃꯆꯥꯁꯦ ꯅꯥꯏꯒ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯇꯧꯕꯤꯔꯛꯀꯅꯨꯀꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁ ꯂꯧꯈꯠꯁꯦ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁꯅ ꯀꯔꯝꯕꯅꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯌꯥꯎꯔꯛꯇꯣꯏꯖꯥꯠꯅꯤ ꯉꯁꯤꯁꯦ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁ ꯑꯃꯨꯛ ꯂꯧꯈꯠꯆꯔꯛꯀꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯀꯣꯃꯦꯟꯁꯦ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁꯦꯀꯣ ꯃꯥꯅ ꯍꯥꯏꯔꯤꯁꯦꯀꯣ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁꯦ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯩꯊꯥꯔꯛꯏ ꯑꯅꯤꯇꯥ ꯇꯈꯦꯜꯂꯝꯕꯝ ꯑꯅꯤꯇꯥ ꯇꯈꯦꯜꯂꯝꯕꯝꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯄꯛꯇꯦꯍꯦ ꯂꯦꯝꯅ ꯚꯤꯗꯤꯑꯣ ꯅꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯒꯦ ꯀꯩꯗꯅꯣ ꯄꯛꯇ꯭ꯔꯤꯁꯦ ꯀꯔꯤ ꯀꯔꯤ ꯅꯞꯇ꯭ꯔꯒꯦ ꯑꯩꯅꯒ ꯃꯦꯀꯞ ꯇꯧꯕꯁꯤꯗ ꯁ꯭ꯋꯥꯏꯗꯒ ꯄꯛꯇꯕ ꯑꯗꯩ ꯇꯨꯞ ꯇꯨꯞ ꯀꯦꯟꯕꯒ ꯌꯥꯎꯔꯕ꯭ꯔꯕ ꯑꯩꯅ ꯇꯧꯕꯁꯤꯗ ꯇꯨꯞ ꯇꯨꯞ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯇꯨꯞ ꯇꯨꯞꯀ ꯇꯧꯕ ꯇꯨꯞ ꯇꯨꯞꯀ ꯀꯦꯟꯊꯣꯛꯈꯤꯕꯒ ꯌꯥꯎꯔꯕ꯭ꯔꯕ ꯑꯩꯅ ꯇꯧꯕꯁꯤꯗ ꯄꯛꯇ꯭ꯔꯤꯁꯦ ꯑꯣ ꯄꯛꯄ ꯏꯕꯦꯝꯃꯣ ꯅꯪꯁꯨ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯄꯛꯇ꯭ꯔꯁꯨ ꯄꯛꯇꯅ ꯑꯩꯗꯤ ꯅꯝꯃꯒ ꯚꯤꯗꯤꯑꯣꯁꯤ ꯊꯣꯛꯆꯔꯛꯏꯌꯦ ꯚꯤꯗꯤꯑꯣꯁꯤ ꯅꯝꯃꯤꯌꯦ ꯑꯗꯣ ꯑꯄꯛ ꯑꯄꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯣ ꯌꯦꯡꯁꯨ ꯌꯦꯡꯕꯤꯕ ꯄꯛꯇꯦꯁꯨ ꯉꯥꯡꯕꯤꯔꯛꯄ ꯄꯛꯇꯕꯅ ꯃꯥꯅꯤ ꯑꯃ ꯅꯪꯅ ꯂꯥꯏꯛ ꯅꯪꯅ ꯁꯕꯁꯀ꯭राꯏꯕ ꯇꯧꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯞꯄꯅꯤꯍꯦ ꯀꯣꯃꯦꯟꯁꯅꯤ ꯁꯤꯕꯨ ꯃꯇꯝ ꯃꯥꯡꯍꯟ ꯀꯥꯟꯅꯗꯦ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁ ꯂꯧꯈꯠꯀꯦ ꯑꯠꯆꯥ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁꯁꯨꯀꯣ ꯑꯩꯅ ꯀꯩꯅꯣꯗꯁꯨ ꯃꯔꯛꯇꯁꯨ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯕꯗꯣꯀꯣ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯑꯩ ꯃꯔꯛꯇ ꯑꯗꯨꯝ ꯃꯨꯛꯕꯥꯡꯗ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯑꯩ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯅ ꯏꯇꯠꯇꯗ ꯁꯤꯒꯤ ꯃꯥꯅ ꯍꯪꯉꯛꯏꯕ ꯍꯥꯏꯕꯤꯔꯛꯏꯕ ꯀꯣꯃꯦꯟꯁꯁꯦ ꯃꯥꯅ ꯍꯥꯏꯕꯤꯔꯛꯏꯕ ꯀꯣꯃꯦꯟꯁꯁꯦ ꯃꯌꯥꯝꯅ ꯂꯣꯏꯅ ꯍꯥꯏꯕꯤꯔꯛꯄ ꯀꯣꯃꯦꯟꯁꯅꯤꯀꯣ ꯑꯩꯉꯣꯟꯗ ꯄꯛꯀꯅꯤ ꯈꯟꯕꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯑꯩꯉꯣꯟꯁꯦ ꯅꯨꯡꯁꯤꯕꯤꯕꯁꯨ ꯑꯗ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯇꯩꯅ ꯀꯣꯃꯦꯟꯁ ꯁꯤꯒꯤ ꯀꯣꯃꯦꯟꯁ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯈꯤꯕꯁꯦ ꯂꯧꯈꯠꯄꯤꯗꯕ ꯃꯤꯡ ꯁꯅꯥꯁꯦ ꯈꯤꯇ ꯎꯍꯟꯒꯦ ꯇꯧꯔꯒ ꯁꯅꯥꯁꯦ ꯁꯝꯁꯤꯅ ꯅꯥꯟꯊꯔꯛꯇꯅ ꯂꯣꯏ ꯈꯟꯖꯜ ꯂꯩꯔꯤ ꯃꯤ ꯀꯝꯂꯥꯅ ꯀꯩꯅꯣꯗ ꯅꯣꯕꯦꯝꯕꯔ ꯑꯗꯨꯗꯩꯗꯨꯗ ꯑꯦꯗ ꯇꯧꯈꯤꯕ ꯀꯩꯅꯣꯗꯨꯅꯤ ꯀꯩꯅꯣ ꯁꯅꯥꯗꯨꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯇꯧꯔꯤꯅꯤ ꯄꯛꯇꯦꯒ ꯍꯥꯏꯔꯛꯄꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯃꯊꯪꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯅꯁꯛꯇꯨꯒ ꯄꯛꯇ꯭ꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃꯅ ꯄꯛꯇ꯭ꯔꯁꯨ ꯄꯛꯇꯅ ꯈꯔ ꯌꯦꯡꯉꯨ ꯀꯩꯅꯣ ꯄꯣꯠꯀ ꯆꯩ ꯅꯞꯄ ꯈꯣꯠꯄ ꯑꯃ ꯑꯃꯗꯗꯤ ꯄꯛꯇꯕꯒꯤ ꯍꯥꯏꯔꯛꯄꯗꯨ ꯌꯥꯝꯅꯕꯨꯗꯤ ꯐꯕ ꯄꯣꯇꯣꯛ ꯄꯣꯇꯣꯛ ꯀꯦꯟꯈꯤꯕꯗꯨ ꯑꯗꯨꯅꯤꯗ ꯁꯤꯗ ꯍꯥꯏꯕꯤꯔꯛꯏꯁꯦ ꯀꯩꯅꯣ ꯑꯠꯆꯥ ꯃꯥꯏ ꯃꯃꯤꯡꯁꯦ ꯈꯤꯇꯪ ꯃꯃꯤꯡꯁꯦ ꯍꯥꯏꯕ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯤꯡ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦ ꯑꯩꯈꯣꯏꯅꯒ ꯍꯥꯏꯕ ꯊꯣꯛꯇꯕ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯁꯦ ꯌꯥꯝ ꯍꯩꯅ ꯍꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯗꯤ ꯁꯤ ꯃꯃꯤꯡꯁꯦ ꯍꯥꯏꯕꯁꯦ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕ ꯃꯥꯏ ꯃꯃꯤꯡꯁꯦ ꯀꯩꯅꯣ ꯑꯞꯁꯥ ꯑꯅꯠꯁ ꯍꯥꯏꯌꯦ ꯑꯞꯁꯥ ꯑꯅꯁꯅ ꯍꯥꯏꯕꯤꯔꯦꯀꯣ ꯆꯦꯆꯦꯗ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯂꯗꯤ ꯐꯖꯒꯅꯤ ꯑꯃꯠꯇ ꯇꯧꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯍꯥꯏꯕꯀꯣ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯗꯤ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯊꯤꯟꯖꯔꯤꯕ ꯆꯟꯗꯣꯟ ꯈꯔꯁꯤꯐꯧꯇꯅꯦ ꯑꯩꯅ ꯌꯨꯝꯗꯒꯤ ꯄꯨꯖꯔꯛꯄ ꯍꯥꯏꯗꯤ ꯐꯪꯗꯕꯅꯤꯅꯀꯣ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯖꯣꯇꯣꯟ ꯇꯧꯅ ꯁꯤꯗꯩꯁꯤꯗ ꯊꯝꯖꯔꯤꯅꯤ ꯆꯟꯗꯣꯟꯁꯦ ꯑꯗꯣ ꯐꯪꯗꯕꯅꯤꯅ ꯑꯗꯣ ꯃꯥꯂꯦꯝ ꯂꯩꯁꯥꯁꯤꯁꯨꯅꯦ ꯍꯣꯏ ꯅꯝꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯅ ꯑꯗꯨꯝ ꯍꯥꯏꯀꯣ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯅꯝꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯗꯣ ꯑꯁꯦꯡꯕꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯑꯃꯒꯤ ꯑꯁꯦꯡꯕꯒꯤ ꯋꯥꯔꯤꯗꯗꯤ ꯅꯝꯕꯒꯤ ꯋꯥꯔꯤꯗꯨꯕꯨꯗꯤ ꯇꯥꯖꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯥꯡꯅ ꯁꯥꯡꯅ ꯏꯔꯒ ꯃꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯗꯣ ꯃꯥꯂꯦꯝ ꯂꯩꯁꯥꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯂꯩꯇꯦꯕꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯕ ꯈꯔ ꯋꯥꯠꯂꯦꯀꯣ ꯑꯗꯣ ꯌꯨꯝꯂꯣꯝꯗꯒꯤ ꯃꯤꯒꯨꯝꯕ ꯑꯗꯨꯝ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯈꯤꯒꯦ ꯃꯥꯂꯦꯝ ꯂꯩꯁꯥ ꯑꯗꯨꯝ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯑꯗꯣ ꯐꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯁꯤꯒꯤ ꯀꯣꯃꯦꯟꯁꯁꯦꯀꯣ ꯚꯤꯗꯤꯑꯣ ꯑꯃꯗꯅꯦ ꯀꯣꯃꯦꯟꯁ ꯁꯤꯒꯤ ꯀꯣꯃꯦꯟꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯛꯑꯦꯕ ꯀꯩꯅꯣꯗꯤ ꯑꯄꯥꯛꯄ ꯃꯥꯏꯁꯤꯗꯅꯦ ꯃꯥꯂꯦꯝ ꯂꯩꯁꯥ ꯃꯨꯇꯪ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯅꯝꯕꯗꯨꯗꯅꯦ ꯃꯆꯦꯁꯤꯗ ꯃꯅꯝ ꯑꯁꯤꯗ ꯄꯛꯆꯒꯅꯤ ꯈꯟꯕ ꯃꯥꯜꯂꯦꯕ ꯊꯥꯒꯠꯆꯔꯤ ꯂꯥꯛꯑꯀꯥꯟꯗ ꯅꯝꯖꯔꯛꯀꯦ ꯆꯟꯗꯣꯟꯁꯤꯁꯨ ꯂꯣꯏꯈꯤꯗ꯭ꯔꯥ ꯄꯥꯈꯠꯇꯅꯅꯦ ꯃꯔꯛ ꯃꯔꯛꯇꯅꯦ ꯏꯁꯤꯡ ꯔꯪꯗꯨꯅꯦꯕ ꯃꯔꯛ ꯃꯔꯛꯇ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯤꯜꯂꯒꯅ ꯃꯈꯨꯝ ꯆꯦꯠꯅ ꯂꯩꯁꯜꯂꯒ ꯊꯝꯃꯤꯅꯦꯕ ꯀꯝꯈꯤ ꯇꯥꯔꯒꯗꯤ ꯐꯪꯉꯔꯣꯏ ꯑꯉꯥꯡꯒꯤ ꯀꯂꯔ ꯑꯩꯈꯣꯏꯒꯤ ꯄꯦꯟꯇꯤꯡ ꯇꯧꯅꯕ ꯑꯉꯥꯡꯒꯤ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯄꯗꯒ ꯇꯧꯕ ꯗꯕꯥ ꯋꯥꯂꯥ ꯂꯤꯛꯂꯤꯒꯤ ꯃꯆꯥ ꯑꯃ ꯂꯥꯛꯄꯗꯣ ꯑꯗꯨꯅ ꯅꯝꯃꯛꯀꯗꯧ ꯃꯉꯥꯏꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯕꯦꯔꯥ ꯀꯥꯏꯌꯦꯕ ꯑꯗꯣ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯥꯂꯦꯝ ꯂꯩꯁꯥꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯊꯪ ꯀꯣꯃꯦꯟꯁ ꯑꯃꯨꯛ ꯂꯧꯈꯠꯆꯔꯛꯀꯦ ꯀꯔꯝꯕ ꯀꯣꯃꯦꯟꯁ ꯑꯣꯏꯔꯤꯒꯦꯕ ꯃꯊꯪꯒꯤꯁꯦ ꯇꯥꯃꯤꯟꯅꯁꯤ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁ ꯂꯧꯈꯠꯆꯔꯦ ꯃꯌꯥꯝꯁꯤꯅ ꯀꯜꯄꯅꯥ ꯑꯍꯩꯕꯝꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ
ꯏꯆꯦ ꯌꯥꯝꯅꯗꯤ ꯐꯖꯔꯦ ꯗ꯭ꯔꯦꯁ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯗꯣꯜ ꯆꯤꯡꯈꯠꯂꯒ ꯁꯦꯠꯂꯒ ꯑꯗꯣ ꯁꯝꯕꯨꯜ ꯄꯨꯜꯂꯒ ꯌꯦꯠꯂꯣꯝꯗ ꯅꯥꯆꯣꯝ ꯑꯃꯇꯪꯒ ꯍꯥꯞꯄꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯒꯅꯤ ꯈꯜꯂꯦꯅ ꯍꯥꯏ ꯁꯤꯒꯤ ꯀꯣꯃꯦꯟꯠꯁꯤꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯁꯤꯒꯤ ꯀꯣꯃꯦꯟꯠꯁꯦ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄꯅꯦꯕꯀꯣ ꯑꯩꯉꯣꯟꯗ ꯁꯝ ꯄꯨꯡꯈꯠꯄꯤꯌꯣ ꯄꯨꯡꯈꯠꯄꯤꯌꯣꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯍꯥꯏꯕꯒꯤ ꯉꯁꯤꯗꯤ ꯁꯝꯁꯦ ꯄꯨꯡꯈꯠꯆꯔꯒ ꯑꯣꯏꯅ ꯃꯌꯥꯝꯅ ꯇꯧꯕꯤꯔꯛꯄ ꯀꯣꯃꯦꯟꯠꯁꯦ ꯄꯥꯊꯣꯛꯑꯒꯦ ꯈꯜꯂꯒ ꯑꯩꯁꯦ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ ꯑꯗꯣ ꯅꯥꯆꯣꯝꯗꯤ ꯊꯦꯠꯍꯧꯗ꯭ꯔꯦ ꯀꯥꯎꯊꯣꯛꯇꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯤꯒꯤ ꯀꯣꯃꯦꯟꯠꯁꯤꯒ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯥꯂꯦꯝ ꯂꯩꯁꯥꯒꯤꯁꯤꯒ ꯑꯩꯉꯣꯟꯗ ꯉꯥꯏꯇ ꯇꯣꯏꯅ ꯂꯥꯛꯄꯤꯕ ꯀꯩꯅꯣꯗꯤ ꯃꯥꯂꯦꯝ ꯂꯩꯁꯥꯁꯦ ꯑꯩꯅ ꯁꯣꯝꯇ ꯅꯝꯖꯗ꯭ꯔꯤꯕ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯄꯛꯀꯗꯕꯕꯨꯗꯤ ꯃꯥꯟꯕ ꯃꯥꯜꯂꯦ ꯁꯤ ꯍꯥꯏꯅ ꯃꯊꯪꯗ ꯑꯃꯨꯛ ꯄꯛꯇꯦꯍꯦ ꯏꯕꯦꯝꯃ ꯄꯛꯇꯦꯍꯦ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯇꯅ ꯊꯥꯒꯠꯆꯔꯤ ꯀꯜꯄꯅꯥ ꯑꯍꯩꯕꯝ ꯃꯊꯪꯗ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯁꯝꯁꯦ ꯍꯥꯏꯗꯤ ꯅꯣꯡꯃꯅ ꯈꯤꯇꯪ ꯊꯥꯗꯣꯛꯄ ꯑꯗꯒꯤ ꯅꯣꯡꯃꯅ ꯈꯤꯇꯪ ꯄꯨꯡꯈꯠꯄ ꯑꯗꯒꯤ ꯅꯣꯡꯃꯅ ꯈꯔ ꯂꯩꯁꯟꯕꯒꯁꯦ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅꯀꯣ ꯈꯤꯇꯪ ꯄꯥꯝꯃꯤꯗꯅꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯇꯧꯕꯅꯤꯗ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯅꯆꯦꯕꯨ ꯊꯥꯒꯠꯄꯤꯔꯛꯄꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯊꯥꯒꯠꯆꯔꯤꯀꯣ ꯃꯊꯪꯒꯤ ꯀꯣꯃꯦꯟꯠꯁ ꯑꯃꯨꯛ ꯂꯧꯈꯠꯆꯔꯛꯀꯦ ꯃꯌꯥꯝ ꯀꯔꯤꯕꯨ ꯍꯥꯏꯔꯤꯒꯦꯕ ꯃꯊꯪꯒꯤꯁꯦ ꯃꯊꯪꯒꯤ ꯅꯨꯡꯉꯥꯏꯕ ꯀꯣꯃꯦꯟꯠꯁ ꯑꯃ ꯂꯧꯈꯠꯆꯔꯛꯀꯦ ꯐꯤꯒ ꯂꯣꯏ ꯅꯥꯟꯊꯔꯦ ꯐꯤ ꯅꯥꯟꯊꯕꯒ ꯑꯝꯇ ꯌꯦꯡꯗꯦ ꯃꯊꯪꯒꯤ ꯀꯣꯃꯦꯟꯠꯁꯇ ꯍꯥꯏꯕꯤꯔꯛꯏꯁꯦ ꯀꯩꯅꯣ ꯔꯣꯁꯟ ꯃꯩꯇꯩꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯅꯨꯄꯤ ꯐꯖꯕꯁꯦ ꯃꯥꯏꯗ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯁꯤꯕꯨ ꯅꯨꯄꯤ ꯐꯖꯕꯁꯦ ꯃꯥꯏꯗ ꯀꯣꯛꯇ ꯌꯦꯡꯕ ꯌꯥꯗꯦ ꯈꯣꯡꯗꯁꯨ ꯌꯦꯡꯉꯣꯏ ꯈꯣꯡꯗꯁꯨ ꯌꯦꯡꯉꯣ ꯍꯥꯏꯁꯦ ꯁꯤꯅꯅꯤꯅꯦ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯃꯈꯥ ꯇꯥꯔꯛꯀꯦꯀꯣ ꯁꯤꯅꯅꯤꯅꯦ ꯃꯦꯀꯞ ꯇꯞꯇꯥꯏ ꯊꯣꯝꯖꯤꯜꯂꯒ ꯅꯨꯄꯤ ꯃꯦꯀꯞ ꯕꯟ ꯀꯔꯣꯅ ꯍꯥꯏꯔꯤꯗꯣꯏ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯅꯨꯄꯥ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯄꯥꯔꯂꯔꯒꯤ ꯃꯦꯀꯞꯀꯤ ꯀꯩꯅꯣꯗꯣ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯀꯧꯔꯒ ꯑꯩꯈꯣꯏꯅ ꯃꯦꯀꯞ ꯌꯨꯝꯗ ꯀꯦꯈꯤꯕꯀꯣ ꯑꯗꯨꯒꯤ ꯀꯦꯕꯗꯨꯗ ꯑꯩꯅ ꯌꯦꯡꯉꯣ ꯑꯩꯒꯤ ꯁꯛꯁꯦ ꯑꯣꯜꯂꯦ ꯃꯁꯛꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯕꯦꯁ ꯌꯦꯡꯉꯣ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯏ ꯑꯗꯨꯅ ꯁꯤꯒꯤ ꯑꯉꯥꯡꯁꯤꯗ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯃꯦꯀꯞꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯕꯒꯥꯏ ꯀꯛꯆꯤꯡ ꯑꯁꯣꯝ ꯃꯈꯥ ꯑꯩꯈꯣꯏ ꯃꯈꯥꯔꯣꯝꯒꯤ ꯃꯥꯏꯀꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯉꯥꯡꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯨꯕꯨ ꯀꯔꯤꯕ ꯀꯥꯎꯔꯦꯅꯦ ꯅꯠꯇꯦ ꯑꯗ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒ ꯑꯩꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅꯒ ꯚꯤꯗꯤꯑꯣꯒ ꯇꯧꯔꯒ ꯑꯩꯅ ꯌꯦꯡꯉꯨꯇꯣ ꯃꯌꯥꯝ ꯑꯩꯒꯤ ꯁꯛꯁꯦ ꯀꯥꯏꯅ ꯈꯔ ꯑꯩꯅ ꯈꯔ ꯇꯧꯖꯈꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯍꯥꯏꯁꯦ ꯀꯥꯏꯅ ꯈꯣꯡꯁꯨ ꯎꯠꯂꯣ ꯍꯥꯏꯔꯣ ꯑꯩꯁꯦ ꯈꯣꯡ ꯊꯥꯒꯠꯂꯣ ꯍꯥꯏꯔꯣ ꯈꯣꯡ ꯊꯥꯒꯠꯂꯛꯑꯒꯦ ꯈꯣꯡ ꯊꯥꯒꯠꯂ ꯎꯠꯂꯛꯑꯒꯦ ꯏꯆꯥꯅꯨꯄꯤꯕꯨ ꯉꯣꯛꯑꯦ ꯀꯣꯃꯦꯟꯠꯁꯅꯤ ꯈꯣꯡꯁꯨ ꯃꯤꯅꯦ ꯃꯥꯏ ꯅꯥꯟꯕ ꯃꯤꯗꯣ ꯈꯣꯡꯁꯨ ꯑꯗꯨꯝ ꯅꯥꯜꯂꯝꯃꯗꯕꯅꯤ ꯃꯥꯏꯗ ꯃꯣꯠꯂꯤꯕ ꯃꯤꯗꯣ ꯃꯥꯏꯗ ꯊꯤꯔꯤꯕ ꯃꯥꯏꯗ ꯀꯩꯝꯇ ꯀꯤꯌꯔ ꯂꯧꯗ꯭ꯔꯤꯕ ꯃꯤꯗꯣ ꯈꯣꯡꯁꯨ ꯑꯗꯨꯝ ꯃꯣꯠꯂꯝꯃꯗꯕꯅꯤ ꯊꯥꯖꯕꯤꯌꯨ ꯁꯤꯃꯗꯤ ꯃꯥꯏꯗꯪ ꯃꯤ ꯅꯠꯇꯦ ꯈꯣꯡꯁꯨ ꯃꯤꯅꯦ ꯑꯩ ꯃꯥꯏꯗ ꯇꯧꯏ ꯁꯨꯃꯥꯏꯅ ꯈꯣꯡꯁꯨ ꯑꯗꯨꯝ ꯇꯧꯔꯝꯃꯗꯕꯅꯤ ꯇꯕꯨꯞ ꯇꯕꯨꯞ ꯂꯥꯎꯔꯒ ꯇꯇꯦꯟ ꯂꯥꯎꯔꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯀꯣꯃꯦꯟꯠꯁ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯣꯃꯦꯟꯠꯁ ꯂꯥꯛꯏ ꯃꯩꯇꯩ ꯏꯁꯇꯗꯤꯑꯣꯅ ꯍꯥꯏꯕꯤꯔꯦꯒ ꯆꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗꯗꯤ ꯖꯒꯣꯏ ꯁꯥꯊꯦꯛ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯔꯒ ꯃꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯃ ꯀꯩꯅꯣ ꯑꯃ ꯀꯔꯤ ꯏꯃꯣꯖꯤꯗꯣ ꯏꯆꯥꯅꯨꯄꯤꯗ ꯁꯥꯏꯠꯇꯦ ꯃꯇꯦꯡ ꯄꯥꯡꯉꯛꯏ ꯏꯃꯣꯖꯤꯗꯣ ꯑꯗꯨꯃ ꯍꯥꯏꯔꯛꯏꯌꯦ ꯃꯩꯇꯩ ꯏꯁꯇꯗꯤꯑꯣꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯆꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗꯗꯤ ꯖꯒꯣꯏ ꯁꯥꯊꯦꯛ ꯑꯃ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣ ꯃꯥꯏꯁꯤꯗꯤ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯧꯔꯣ ꯍꯥꯏ ꯇ꯭ꯔꯤꯡ 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 ꯌꯥꯔꯕ ꯅꯪ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯧꯔꯣ ꯍꯥꯏꯕꯅꯤꯅ ꯌꯥꯔꯦꯀꯣ ꯑꯇꯩ ꯑꯟꯁꯔ ꯂꯩꯇ꯭ꯔꯦ ꯂꯦꯞꯄꯒꯗꯤ ꯇꯧꯔꯔꯣꯏ ꯁꯤꯕꯨ ꯀꯣꯃꯦꯟꯠꯁꯅꯦꯅ ꯑꯩꯅ ꯑꯣꯏꯅ ꯄꯥꯊꯣꯛꯄꯁꯦ ꯇꯜꯂꯦ ꯍꯥꯏꯕ ꯁꯤꯕꯨ ꯀꯣꯃꯦꯟꯠꯁ ꯇꯧꯕꯤꯔꯛꯏꯅꯦꯅ ꯁꯤꯕꯨ ꯀꯔꯤꯅꯣꯕ ꯁꯤꯕꯨ ꯑꯩꯕꯨ ꯄꯥꯁꯤꯔ ꯄꯥꯔꯣꯏꯁꯤꯔꯕ ꯀꯣꯃꯦꯟꯠꯁꯅ ꯇꯧꯕꯤꯔꯛꯏꯁꯤꯕꯨ ꯀꯩꯅꯣ ꯃꯊꯪꯒꯤ ꯀꯣꯃꯦꯟꯠꯁꯦ ꯄꯥꯔꯛꯀꯦ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯦ ꯁꯤ ꯀꯣꯃꯦꯟꯠꯁꯤꯁꯨꯅꯦ ꯑꯁ ꯌꯥꯝ ꯀꯟꯅ ꯁꯤꯒꯤ ꯀꯣꯃꯦꯟꯠꯁꯦ ꯌꯥꯝꯅ ꯚꯥꯏꯔꯦꯜ ꯌꯥꯝ ꯆꯠꯂꯦꯍꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯤꯗꯕꯨ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯈꯤꯗꯦ ꯃꯆꯤꯟꯁꯤꯗ ꯊꯣꯛꯄꯁꯦ ꯃꯣꯏꯒꯤ ꯈꯨꯕꯤꯁꯤꯅ ꯇꯥꯏꯞ ꯇꯧꯕ ꯃꯇꯝꯁꯤꯗꯅꯦ ꯁꯤ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯊꯣꯛꯄ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕ ꯁꯤ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯇꯧꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯕ ꯍꯥꯏꯔꯛꯀꯦꯁꯦ ꯃꯍꯦꯁ ꯔꯥꯖꯅ ꯍꯥꯏꯔꯛꯏꯌꯦ ꯄꯤꯟ ꯂꯥꯛꯄꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ
ꯃꯊꯪꯗꯗꯤ ꯊꯤꯗ꯭ꯔꯨꯝ ꯊꯣꯡꯕ ꯑꯃꯠꯇ ꯆꯥꯕꯤꯔꯣꯏ ꯏꯕꯦꯝꯃ ꯑꯣꯏ ꯃꯍꯦꯁ ꯔꯥꯖ ꯅꯃꯤꯡꯁꯨ ꯌꯥꯝꯅ ꯐꯖꯩ ꯅꯪꯁꯦ ꯅꯁꯛꯁꯨ ꯌꯥꯎꯗꯦ ꯁꯤꯗꯩꯁꯦ ꯄꯤꯛꯆꯔ ꯑꯃꯨꯕ ꯑꯃ ꯊꯣꯛꯑ ꯇꯥ ꯂꯩ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯗ ꯅꯪꯁꯨ ꯌꯥꯎꯕꯤꯔꯛꯄꯩ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯅꯆꯦꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪꯅꯦꯀꯣ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗꯅꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯁꯤꯗꯁꯤꯅꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯤꯒꯤꯅꯦ ꯊꯤꯗ꯭ꯔꯨꯝ ꯊꯣꯡꯕꯒꯤ ꯃꯨꯛꯕꯥꯡꯁꯦ ꯑꯩ ꯇꯧꯗ꯭ꯔꯤꯉꯩꯗꯅꯦ ꯅꯪ ꯑꯃꯨꯛꯇꯪꯅꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗꯅꯦ ꯅꯪ ꯍꯥꯟꯅꯅꯦ ꯊꯤꯗꯨ ꯐꯖꯅ ꯐꯥꯏꯗꯣꯛꯑꯒ ꯂꯥ ꯊꯥꯔ ꯐꯥꯏꯌꯣ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗꯗꯤ ꯂꯥꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯐꯪꯗꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯩꯒꯦꯗ ꯆꯠꯂ ꯀꯣꯏꯊꯤ ꯊꯤꯔꯕ ꯐꯪꯗꯦ ꯑꯗꯣ ꯂꯥꯗꯨꯗꯅꯦ ꯐꯖꯅ ꯍꯣꯔꯦꯟ ꯄꯨꯈꯝꯗ ꯇꯧꯔꯒ ꯋꯥꯅꯗꯅꯕ ꯂꯥꯗꯨꯗ ꯐꯖꯅ ꯊꯤꯗꯨ ꯐꯥꯏꯗꯣꯛꯑꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯇꯪ ꯅꯝꯕꯤꯌꯣ ꯅꯪꯅ ꯐꯥꯏꯗꯣꯛꯑꯒ ꯌꯥꯝꯗꯕꯤꯗ ꯆꯥꯛꯈꯣꯝ 3 ꯈꯛꯇꯪ ꯊꯤꯗ꯭ꯔꯨꯝꯗꯣ ꯊꯥꯡꯀꯠꯂꯒꯅꯦ ꯁꯨꯃꯥꯏꯅꯒ ꯆꯤꯛꯄ ꯊꯤꯗ꯭ꯔꯨꯝꯗꯣ ꯑꯗꯨ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯇꯪ ꯅꯝꯕꯤꯔꯛꯑꯣ ꯑꯗꯨꯒꯅꯦ ꯅꯆꯦꯒꯤꯅꯦ ꯁꯤꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯌꯥꯎꯕꯅꯤ ꯁꯤꯗ ꯚꯤꯗꯤꯑꯣꯁꯤꯗ WhatsAppꯇꯅꯦ ꯚꯤꯗꯤꯑꯣ ꯇꯧꯕ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯑꯞꯂꯣꯗ ꯇꯧꯖꯒꯦ ꯑꯗꯨꯒ ꯍꯦꯛ ꯇꯧꯕ ꯂꯣꯏꯕꯒꯅꯦ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯅꯪꯅꯅꯦ 3ꯂꯛ ꯊꯥꯡꯀꯠꯂꯁꯨꯅꯦ ꯑꯩ 3, 4ꯂꯛ ꯊꯥꯡꯀꯠꯂ ꯆꯥꯔꯛꯀꯦ ꯀꯣ ꯀꯣꯃꯦꯟꯁ ꯇꯧꯔꯤꯅꯤ ꯃꯤꯉꯣꯟꯗꯕꯁꯦ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯕꯗ ꯅꯨꯡꯉꯥꯏꯕ ꯍꯩꯇꯕ ꯃꯤꯔꯣ ꯅꯣꯏꯕꯣ ꯅꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯐꯪꯉꯣꯏ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯁꯔꯨꯛ ꯌꯥꯕꯤꯌꯣ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯃꯊꯛꯇꯅꯦ ꯏꯁꯣꯔ ꯂꯩꯕꯅꯦ ꯅꯪꯒꯤꯁꯨꯅꯦ ꯅꯪꯅ ꯉꯝꯗꯕ ꯃꯇꯥꯡꯗ ꯏꯁꯣꯔꯅ ꯅꯪꯉꯣꯟꯗꯅꯦ ꯍꯣꯡꯕ ꯆꯥꯎꯕ ꯇꯣꯝꯕ ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯅꯪꯅ ꯑꯐꯕ ꯅꯪꯉꯣꯟꯗ ꯍꯤꯟꯁ ꯑꯃ ꯏꯁꯣꯔꯗꯨꯅꯅꯦ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯨꯕ ꯃꯤꯉꯣꯟꯗ ꯑꯐꯕ ꯑꯦꯗꯚꯥꯏꯁ ꯇꯧꯕꯤꯕ ꯃꯤꯒꯤ ꯍꯔꯥꯎꯕꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯍꯩꯕ ꯑꯣꯏꯇꯥꯔꯒꯗꯤꯅꯦ ꯅꯪꯉꯣꯟꯗ ꯏꯁꯣꯔꯅ ꯃꯇꯦꯡ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯄꯥꯡꯉꯛꯀꯗꯕꯅꯤ ꯀꯣ ꯐꯖꯕ ꯋꯥꯍꯩ ꯉꯥꯡꯕ ꯇꯝꯃꯨ ꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯦ ꯁꯤꯖꯤꯟꯅꯔꯒꯅꯨ ꯃꯊꯪꯒꯤ ꯀꯣꯃꯦꯟꯠꯁꯇꯒꯅꯦ ꯁꯨꯝꯕꯁꯦ ꯄꯤꯔꯛꯂꯛꯀꯅꯨꯀꯣ ꯁꯤꯅ ꯂꯣꯏꯁꯜꯂꯣ ꯅꯪꯒꯤ ꯊꯤꯗ꯭ꯔꯨꯝꯒꯤ ꯋꯥꯔꯤꯁꯦ ꯀꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯀꯣꯃꯦꯟꯠꯁ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯁꯤꯅ ꯀꯔꯤꯕꯨ ꯍꯥꯏꯔꯤꯒꯕ ꯑꯩꯁꯦ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯝꯅ ꯁꯤꯡꯊꯥꯔꯛꯄ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯕ ꯁꯤꯡꯊꯥꯔꯛꯄ ꯃꯌꯥꯝꯁꯦ ꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯕꯤꯁꯣ ꯅꯣꯡꯃꯥꯏꯊꯦꯝꯅ ꯍꯥꯏꯕꯤꯔꯤ ꯍꯤꯟꯗꯤꯒꯁꯨ ꯉꯥꯡꯉꯤꯅꯦ ꯇꯧꯔꯤꯁꯦ ꯋꯥꯕꯅ ꯁꯤꯔꯤ ꯑꯩꯅ ꯍꯤꯟꯗꯤ ꯋꯥꯔꯒ ꯅꯪꯅ ꯋꯥꯏꯗꯨ ꯀꯩꯅꯣ ꯅꯪꯒꯤ ꯅꯀꯣꯛꯇ ꯑꯩꯅ ꯄꯣꯠꯂꯨꯝ ꯊꯣꯡꯀꯠꯄꯔꯣ ꯃꯃꯥꯗ ꯑꯩꯅ ꯀꯩꯅꯣꯝ ꯍꯪꯕ ꯍꯤꯟꯗꯤꯗ ꯍꯥꯏꯕ ꯑꯩ ꯃꯅꯤꯄꯨꯔꯗ ꯍꯩꯇꯕ ꯋꯥꯕꯅ ꯁꯤꯔꯦ ꯌꯦꯡꯕꯗ ꯋꯥꯕꯅ ꯁꯤꯔꯦ ꯌꯦꯡꯕꯗ ꯍꯤꯟꯗꯤꯗ ꯀꯩꯅꯣꯝ ꯍꯥꯏꯁꯤꯕꯣ ꯑꯠꯆꯥ ꯍꯤꯟꯗꯤꯗꯒꯁꯨ ꯉꯥꯡꯂꯤꯅꯦ ꯇꯧꯔꯤꯁꯦ ꯋꯥꯕꯅ ꯁꯤꯔꯦ ꯌꯦꯡꯕꯗ ꯍꯤꯟꯗꯤꯗ ꯔꯇꯅꯥ ꯂꯣꯏꯔꯕ꯭ꯔꯣ ꯃꯃꯥ ꯃꯆꯥꯁꯦ ꯍꯣꯏ ꯂꯣꯏꯔꯦ ꯍꯤꯟꯗꯤꯗ ꯔꯇꯅꯥ ꯂꯣꯏꯔꯦ ꯃꯃꯥ ꯃꯆꯥꯁꯤ ꯃꯇꯝꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤꯀꯣ ꯕꯤꯁꯣ ꯅꯣꯡꯃꯥꯏꯊꯦꯝ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯔꯩꯕꯥꯛꯀꯤ ꯑꯩꯒꯤ ꯏꯃꯥꯂꯣꯟꯁꯦ ꯉꯥꯛꯅ ꯆꯠꯆꯩ ꯑꯩꯈꯣꯏꯁꯦꯀꯣ ꯃꯄꯥꯟꯗ ꯂꯩꯖꯕꯅꯤꯅꯅꯦꯀꯣ ꯈꯪꯕꯤꯒꯗꯕ ꯑꯃꯅꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅꯦ ꯍꯤꯟꯗꯤꯒ ꯏꯪꯂꯤꯁꯀ ꯍꯩꯇꯕ ꯃꯤꯗꯣ ꯃꯄꯥꯟ ꯊꯣꯛꯄꯗꯅꯦ ꯆꯟꯅꯗꯕꯅꯤ ꯑꯗꯨꯃꯗꯤ ꯍꯥꯏꯒꯦ ꯑꯩꯈꯣꯏꯅ ꯂꯩꯈꯤꯕꯒꯤꯅꯦ ꯁꯨꯝ ꯆꯨꯁꯟꯅꯈꯤꯕꯒꯤꯅꯦ ꯋꯥ ꯉꯥꯡꯕꯗꯅꯦ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯃꯥꯂꯣꯟꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯗꯅ ꯗꯥꯎꯟ ꯇꯧꯖꯕ ꯅꯠꯆꯗꯦ ꯏꯃꯥꯂꯣꯟ ꯏꯁꯥꯒꯤ ꯏꯔꯝꯗꯝꯒꯤ ꯆꯠꯅꯕꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯗꯣ ꯂꯩꯕꯁꯤꯗꯅꯦ ꯏꯆꯥꯁꯦ ꯍꯦꯛ ꯄꯣꯛꯄꯗꯒꯤꯅꯦ ꯃꯩꯇꯩꯂꯣꯟꯒꯤꯅꯦ ꯃꯤꯁꯦ ꯊꯦꯡꯅꯗꯕ ꯁ꯭ꯋꯥꯏꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯉꯥꯡꯖꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨꯅꯦ ꯏꯆꯥꯁꯦ ꯑꯩꯒꯤ ꯏꯃꯥꯂꯣꯟꯁꯦ ꯍꯩꯇꯕ ꯌꯥꯗꯦ ꯈꯜꯂꯒꯅꯦ ꯑꯩꯈꯣꯏꯅ ꯇꯝꯕꯤꯔꯤꯕ ꯉꯥꯡꯍꯟꯖꯔꯤꯕ ꯈꯪꯉꯕ꯭ꯔꯣ ꯅꯪ ꯃꯄꯥꯟꯗ ꯆꯠꯂꯦꯅ ꯈꯜꯂꯣꯅꯦ ꯏꯃꯥꯂꯣꯟ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯍꯩꯗꯧ ꯂꯩꯔꯕꯅꯤ ꯑꯗꯨꯝ ꯍꯩꯔꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯏꯆꯥꯁꯦ ꯑꯩꯒꯤ ꯏꯃꯥꯂꯣꯟ ꯍꯩꯍꯟꯕ ꯍꯥꯏꯁꯦ ꯃꯗꯣ ꯅꯪꯅ ꯋꯥꯐꯝ ꯊꯣꯛꯇꯦ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯝꯗꯤ ꯍꯥꯏꯕꯤꯒꯦꯀꯣ ꯅꯪꯅ ꯌꯨꯝꯗ ꯂꯩꯔꯤꯕꯅꯤ ꯐꯔꯦ ꯅꯪ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯃꯝꯕ ꯌꯥꯏ ꯇꯝꯃꯝꯗꯕ ꯌꯥꯏ ꯅꯪꯅ ꯃꯄꯥꯟ ꯂꯝ ꯑꯃꯗ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯀꯣꯃꯟ ꯂꯦꯡꯒ꯭ꯋꯦꯖ ꯀꯔꯤꯅꯣ ꯅꯪ ꯈꯪꯉꯕ꯭ꯔꯥ ꯍꯤꯟꯗꯤ ꯁꯦ ꯈꯪꯖꯟꯕ ꯃꯊꯧ ꯇꯥꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯏꯌꯥꯔꯄꯣꯔꯠꯇꯒꯤꯅꯦ ꯅꯪ ꯇꯣꯡꯉꯒꯅꯦ ꯅꯪ ꯑꯦꯅꯤ ꯒꯨꯋꯥꯍꯥꯇꯤꯐꯧ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯗꯦꯜꯂꯤꯗꯕꯨ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯆꯥꯟꯗꯤꯒꯔꯗꯕꯨ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯅꯪꯒꯤ ꯃꯅꯤꯄꯨꯔꯗꯨꯅꯅꯦ ꯃꯅꯤꯄꯨꯔꯗꯨꯒꯤ ꯇꯤꯀꯦꯠꯇꯨ ꯄꯤꯔꯒꯅꯦ ꯅꯪ ꯃꯅꯤꯄꯨꯔꯗꯨꯗ ꯉꯥꯡꯕꯗ ꯄꯥꯎ ꯐꯥꯎꯅꯔꯣꯏꯀꯣ ꯑꯗꯨꯅꯅꯦ ꯍꯤꯟꯗꯤ ꯍꯩꯖꯟꯕꯁꯤꯁꯨ ꯃꯊꯧ ꯇꯥꯏꯀꯣ
ꯃꯊꯪꯒꯤ ꯀꯣꯃꯦꯟꯁꯤꯅ ꯃꯔꯣꯝ ꯅꯣꯛꯅꯤꯡꯕꯅ ꯁꯤꯔꯦꯗ ꯑꯩꯗꯤ ꯃꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯗ ꯌꯥꯝꯅ ꯄ꯭ꯔꯣꯃꯤꯂꯥ ꯗꯦꯕꯤꯅ ꯅꯨꯡꯁꯤꯅ ꯁꯩꯊꯥꯕꯤꯔꯛꯏ ꯂꯦꯝꯊꯣꯏ ꯑꯩꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯤꯡ ꯂꯦꯝꯊꯣꯏ ꯀꯧꯏꯀꯣ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨ ꯃꯅꯤꯄꯨꯔꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯆꯤꯀꯟ ꯆꯥꯕꯗꯨ ꯐꯖꯕ ꯈꯔ ꯋꯥꯠꯂꯤꯍꯦ ꯁꯣꯔꯤ ꯒꯥꯏ ꯄꯥꯎꯃꯤꯂꯥ ꯅꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕꯒꯤꯅꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩ ꯀꯩꯅꯣꯃꯗꯤ ꯍꯥꯏꯒꯦꯀꯣ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯅꯦ ꯌꯨꯝꯗ ꯌꯦꯟ ꯊꯣꯡꯕ ꯆꯥꯕ ꯃꯇꯝꯗ ꯆꯟꯗꯣꯟ ꯊꯤꯜꯂꯒꯅꯦ ꯐꯅꯦꯛ ꯁꯦꯠꯂꯒ ꯐꯤ ꯏꯜꯂꯒ ꯆꯥꯛ ꯆꯥꯅꯕꯅꯤ ꯂꯣꯏꯅꯕꯀꯣ ꯈꯨꯡꯒꯥꯎ ꯁꯦꯠꯂꯒ ꯀꯅꯥꯝꯇ ꯌꯨꯝꯗ ꯆꯥꯛ ꯆꯥꯅꯗꯕꯅꯤ ꯆꯟꯗꯣꯟ ꯊꯤꯜꯂꯒ ꯆꯤꯀꯟ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯀꯔꯝꯕ ꯂꯥꯏꯔꯤꯛꯇ ꯏꯔ ꯂꯩꯒꯦ ꯅꯣꯏꯅ ꯍꯦꯛ ꯇꯧꯕꯒ ꯅꯣꯏꯅ ꯆꯟꯗꯣꯟ ꯊꯤꯜꯂꯒ ꯆꯤꯀꯟ ꯊꯣꯡꯕ ꯆꯥꯕ ꯃꯤꯠ ꯅꯥꯏ ꯀꯔꯤꯗ ꯃꯤꯠ ꯅꯥꯏ ꯌꯦꯡꯉꯨꯅꯣ ꯇꯣ ꯅꯉꯣꯟꯗ ꯀꯅꯥ ꯌꯦꯡꯉꯨ ꯍꯥꯏꯒꯦ ꯌꯦꯡꯒꯦ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯌꯨꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯧꯉꯩ ꯀꯅꯥ ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯗꯕ ꯂꯩ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯧ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯁꯨ ꯌꯨꯝꯒꯤ ꯃꯧꯅꯦ ꯈꯪꯉꯕ꯭ꯔꯥ ꯆꯟꯗꯣꯟ ꯊꯤꯜꯂꯒ ꯆꯤꯀꯟ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯀꯅꯥꯅ ꯍꯥꯏꯒꯦ ꯅꯪ ꯅꯁꯥ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯧ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯪꯁꯨ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯀꯥꯟꯗꯅꯦ ꯅꯪꯁꯨ ꯅꯅꯥꯇꯣꯟꯗ ꯆꯟꯗꯣꯟ ꯊꯤꯟꯕ ꯍꯥꯏꯕꯁꯤ ꯂꯩꯇꯦꯡꯒꯤ ꯑꯗꯨꯒ ꯑꯩ ꯏꯔꯨꯖꯔꯦ ꯑꯩ ꯁꯦꯡꯇꯣꯛꯆꯔꯦ ꯍꯥꯏꯕ ꯑꯩꯒꯤ ꯏꯅꯥꯠꯀꯤ ꯇꯥꯛꯆꯕ ꯈꯪꯉꯕ꯭ꯔꯥ ꯆꯟꯗꯣꯟ ꯊꯤꯜꯂꯒ ꯌꯦꯟ ꯊꯣꯡ ꯆꯥꯕ ꯌꯥꯗꯦꯕ ꯂꯩꯕ꯭ꯔꯥꯕ ꯂꯩꯇꯥꯗꯤ ꯅꯝꯕꯔꯗ ꯃꯦꯁꯦꯁ ꯊꯥꯔꯛꯑꯣ ꯅꯪꯒꯤ ꯑꯏꯕ ꯊꯥꯏꯅꯒꯤ ꯂꯥꯏꯔꯤꯛꯇ ꯀꯔꯤꯗ ꯑꯏꯕꯗꯣ ꯑꯩꯉꯣꯟꯗ ꯐꯣꯇꯣ ꯀꯥꯞꯄ ꯊꯥꯔꯛꯑꯣ ꯅꯇꯤꯛ ꯂꯩꯔꯗꯤ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯑꯣꯏꯗ ꯄꯥꯗꯕꯗ ꯃꯆꯤꯜ ꯑꯃ ꯄꯥꯜꯂꯦꯅ ꯀꯣꯃꯦꯟꯁ ꯇꯧꯅꯤꯅꯤ ꯒꯥꯅꯒ ꯐꯖꯕ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟꯁ ꯈꯔ ꯇꯧꯔꯛꯎ ꯀꯩꯅꯣ ꯃꯊꯪ ꯀꯣꯃꯦꯟꯁ ꯑꯣꯏꯅ ꯂꯧꯈꯠꯆꯒꯦ ꯃꯌꯥꯝ ꯂꯥꯎꯕꯒꯤ ꯑꯦꯅꯔꯖꯤ ꯀꯝ ꯑꯣꯏꯔꯦ ꯏꯁꯤꯡꯒ ꯊꯛꯅꯤꯡꯉꯦ ꯈꯅꯥꯎ ꯁ꯭ꯋꯥꯏꯒꯁꯦ ꯅꯥꯁꯜꯂꯦ ꯏꯆꯥꯅꯨꯄꯤ ꯄꯤꯔꯛꯀꯦ ꯁꯥꯏꯇꯩ ꯑꯁ ꯁꯤꯗ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟꯁ ꯑꯃꯗꯤ ꯂꯥꯛꯑꯦ ꯅꯨꯡꯁꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯄꯣꯠꯅꯤ ꯅꯨꯡꯁꯤꯗꯕꯗꯤ ꯈꯔ ꯈꯛꯇꯅꯤꯗ ꯅꯨꯡꯁꯤꯕꯅ ꯌꯥꯝꯃꯤ ꯄꯣꯠꯅꯤꯗ ꯗꯃꯥ ꯑꯃ ꯅꯨꯡꯁꯤꯕ ꯑꯃꯨꯛ ꯌꯥꯎꯔꯛꯑꯦꯀꯣ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟꯁ ꯇꯧꯕꯤꯁꯦ ꯃꯃꯤꯡꯁꯦꯀꯣ ꯁꯁꯤ ꯂꯥꯏ ꯃꯥꯅꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯉꯥꯡꯁꯦ ꯎꯔꯒ ꯆꯦ ꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯆꯥꯎꯔꯕ ꯀꯥꯟꯗ ꯃꯃꯥ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯀꯦꯖꯗꯣꯏꯅꯤꯀꯣ ꯈꯜꯂꯨꯕꯗ ꯇꯨꯝꯂꯤꯕ ꯏꯆꯥꯅꯨꯄꯤꯁꯦ ꯍꯟꯖꯟ ꯆꯨꯞꯄꯤꯔꯦ ꯅꯨꯡꯁꯤꯃꯜꯂꯦ ꯍꯥꯏ ꯍꯣꯏ ꯏꯅꯥꯎꯒꯤꯁꯨ ꯆꯥꯎꯔꯀꯥꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯀꯦꯖꯕ ꯁꯨꯃꯥꯏꯅ ꯏꯅꯥꯎꯒꯤꯁꯨ ꯀꯦꯖꯕ ꯊꯨꯅ ꯉꯝꯕ ꯑꯣꯏꯍꯟꯕꯤꯁꯅꯨꯀꯣ ꯏꯁꯣꯔꯅ ꯇꯦꯛꯇ ꯀꯥꯏꯗꯅꯀꯣ ꯑꯗꯣ ꯃꯊꯪꯗꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯄꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯝ ꯅꯨꯡꯁꯤꯔꯒꯗꯤ ꯀꯣꯃꯦꯟꯁ ꯃꯆꯥ ꯑꯃꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯁꯨꯃꯥꯏꯅ ꯀꯣ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁ ꯑꯃ ꯂꯧꯈꯠꯆꯒꯦ ꯆꯍꯤꯗꯨꯒ ꯐꯥꯎꯅꯤꯡꯉꯤꯅꯦ ꯀꯥꯏꯅ ꯊꯨꯃꯥꯏꯊꯥ ꯊꯤꯕꯣꯡ ꯆꯥꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯊꯣꯛꯂꯛꯏꯅꯤꯅꯦ ꯅꯃꯥꯏꯗ ꯊꯨꯟꯗ ꯑꯣꯏꯅ ꯄꯥꯟꯕ꯭ꯔꯣ ꯊꯨꯔꯨꯕꯤ ꯀꯩ ꯍꯥꯏꯅꯣ ꯃꯥ ꯍꯥꯏꯁꯤꯗ ꯀꯩ ꯄꯥꯎꯈꯨꯝ ꯄꯤꯗꯣꯏꯅꯣꯕ ꯁꯤꯗ ꯍꯅꯨꯔꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯕ ꯅꯪꯁꯨ ꯅꯪꯅꯤꯡꯉꯗꯤ ꯅꯝꯃꯨ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯍꯅꯨꯕꯤꯗ ꯀꯣꯏꯆꯩ ꯆꯩꯗꯨ ꯀꯩ ꯇꯟꯗ꯭ꯔꯣ ꯅꯪꯕꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯟꯕꯗꯅꯦ ꯃꯌꯥꯝꯒꯤ ꯍꯣꯏ ꯑꯩꯈꯣꯏ ꯌꯨꯇꯨꯕꯔ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯕꯨꯗꯤ ꯂꯣꯏꯅꯃꯛ ꯈꯪꯉꯕ ꯋꯥꯐꯝꯅꯤꯁꯦ ꯍꯦꯛ ꯍꯥꯏꯕꯒ ꯌꯨꯇꯨꯕ ꯅꯝꯕꯁꯤꯗ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯈꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯚꯤꯗꯤꯑꯣ ꯅꯝꯃꯛꯏꯕ ꯊꯣꯛꯂꯛꯏꯕ ꯃꯤꯁꯤꯡꯁꯦ ꯃꯣꯏꯅ ꯆꯥꯔꯛꯏꯕ ꯁꯦꯠꯂꯛꯏꯕ ꯆꯠꯂꯤꯕ ꯃꯨꯛꯕꯥꯡ ꯇꯧꯕ ꯕ꯭ꯂꯣꯛ ꯁꯦꯝꯃꯛꯏꯕ ꯃꯌꯥꯝꯁꯦ ꯄꯩꯁꯥ ꯂꯩꯇꯅ ꯑꯝꯇ ꯌꯥꯕ ꯅꯠꯇꯦ ꯄꯩꯁꯥ ꯂꯩꯇꯅ ꯀꯦꯃꯦꯔꯥ ꯂꯩꯕ ꯌꯥꯔꯣꯏ ꯄꯩꯁꯥ ꯂꯩꯇꯅ ꯇ꯭ꯔꯥꯏꯄꯣꯠ ꯂꯩꯕ ꯌꯥꯔꯣꯏ ꯄꯩꯁా ꯂꯩꯇꯅ ꯔꯤꯡ ꯂꯥꯏꯠ ꯂꯩꯕ ꯌꯥꯔꯣꯏ ꯄꯩꯁా ꯂꯩꯇꯅ ꯃꯨꯛꯕꯥꯡꯗ ꯆꯥꯕꯒꯤ ꯊꯝꯕꯗ ꯃꯈꯜ ꯃꯊꯦꯜ नायना ꯆꯥꯔꯒ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯁꯦ ꯂꯥꯏꯔꯕ ꯃꯤꯅ ꯚꯤꯗꯤꯑꯣ ꯃꯨꯛꯕꯥꯡ ꯁꯦꯝꯃꯛ ꯌꯨꯇꯨꯕ ꯁꯦꯝꯃꯛꯄꯅꯤ ꯍꯥꯏꯅ ꯈꯟꯕꯗꯣ ꯍꯣꯏ ꯌꯥꯎꯕꯨꯗꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯣ ꯑꯗꯨꯒꯤ ꯅꯣꯏꯒꯤ ꯋꯥꯈꯜ ꯅꯣꯏꯒꯤ ꯀꯣꯛꯇ ꯈꯜꯂꯤꯕꯗꯣ ꯑꯗꯨ ꯊꯥꯗꯣꯛꯄꯤꯌꯨ ꯄꯩꯁा ꯂꯩꯇꯕꯒꯤ ꯂꯥꯏꯔꯕꯒꯤ ꯑꯩꯈꯣꯏ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯌꯨꯇꯨꯕꯇꯒꯤ ꯄꯩꯁꯥ ꯂꯥꯛꯑꯒ ꯌꯨꯝ ꯄꯨꯗꯣꯏꯅꯤ ꯏꯆꯥ ꯁꯦꯝꯗꯣꯏꯅꯤꯅ ꯊꯣꯛꯆꯔꯛꯄ ꯅꯠꯆꯗꯦ ꯑꯗꯨꯒꯤꯗꯃꯛꯇ ꯅꯃꯁꯇꯦ ꯉꯥꯛꯄꯤꯒꯅꯤ ꯄꯨꯟꯁꯤꯔꯣꯜ ꯑꯃꯅꯦ ꯁꯤ ꯄꯨꯟꯁꯤꯔꯣꯜ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯌꯦꯡ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯑꯩꯅ ꯄꯥꯝꯖꯒꯤꯕ ꯑꯩꯅ ꯇꯧꯅꯤꯡꯕ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯄ ꯑꯩꯅꯁꯨ ꯄꯥꯝꯖꯕ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯑꯕ ꯃꯇꯝꯗ ꯀꯩꯁꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯤꯗ ꯂꯦꯝꯊꯣꯏ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯚꯤꯗꯤꯑꯣ ꯀꯌꯥꯝ ꯅꯝꯃꯝꯃꯤ ꯃꯥꯅ ꯁꯤ ꯃꯇꯥꯡꯗ ꯀꯃꯥꯏ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯆꯥꯅ ꯏꯁꯨꯅ ꯃꯌꯥꯝ ꯍꯌꯦꯡꯋꯥꯏ ꯌꯦꯡꯍꯧꯔꯁꯨ ꯑꯦꯅꯤ ꯑꯃꯅ ꯚꯤꯗꯤꯑꯣꯗ ꯑꯩꯁꯦ ꯀꯥꯎꯈꯤꯗꯣꯏꯅꯦꯕ ꯁꯤꯕꯨ ꯁꯤꯈ꯭ꯔꯕ ꯃꯩꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕ
body sina mai tangoi na tungkhra ba kaurabani ko adude sorat ningjangani soratagi tha phabai do kari haire tha phabai do kaure tha pharaga sa ama pijabado adu kautho kare aduga sahi olakpada phiroi adu bokdi ningjangani ko adaidi kaurani ado aigi video se lehau taraga dine nomade hujika hanuba hanubi haiba leitana mobile loine painaraba matamnina YouTube se hangakpanta oh sinupi se sma tawrambani haibado ningjanga di lehaudoini ko chiksalu aduga magi comment se loidribo ko aduga makhada so muko machin thire iba man thire ije mayamna aina samana haibada mayamna na chin thi ade moina aingonda thirakpadi yarga moina thirakpadugi aina pakhum piba kari yaro moina de kari gi thirakpa yarga aina di pakhum piba kari yaro matam len manate aina tawise ko khangjalu ko aduga sigi hairiban kaino se nupi macha amagi amasak phajaba amagi masak thame magi sigi makhasida ma masana se comments mayam na torok pasigi yawbada ma masana amuksu khumai besi comments sida thumai tha kasubi oira male asengba oinasu haha adudi phajanaga haibira magi he kasubi nasa nupi dusu nupa atopagi oiramdo male nang haningi se kaino nang haningi se karino ba nangumba naram chat ludaba adugumba mina khatang tawgadabani sigi wahai sumba season basidi nang tawramgani aduna ne nana mingonda huranba midi ne mingonda ne hekcharu matanda aine hurali samana mas huralamgadra haidane huranba mi mabuk sengdabdo dumaina nang ne ingonda sida ne nang sida ingonda hariba kasubi macha oinagani haije nang tawrangani aduna ne nang mi khudi makta si nami se urise aduga ne amadi haibiram ge he nang isor leibane amam angan khai bado adu khaktana khangadabani nang naram chat ludraga nang sumbagi nang ingonda akasubi khalaga pokuma sa oirangani ga naga nang habse nang tawrangani aduga di amadi chekchalu nang nayum panda boy targadi ne nang ne mathakta amam angan khairaga leiriba isor sina nang ne sakhi oisanu migi thamoida du yamna nungaitaba adugumba wahai kaisu khangjadaba angangda adugumba wahi wata nang na seasonabani ne nang nayum palaba matamda nang sune nang namita na sa uba uhange uhaloi ibathakta isor leiri aduna nangoda dum pirakani nang na chatlu banaram chatuna nang mingoda sodumba nang view do nang na ubani ko na chede dugumba tawjade ko adugumba lam chatto nang chatlam gani aduna ni nang na mi khudi makta ne kariba namai de thunda pambroi mai ne se thunna sida mai ge thun ga difference nang khang dabra thun ga mai ge explain to ro na wahai hairi ni gana narai do saru pande mata gum de khatlaga ne mi ne thabak tor ko matam da ne mi ne kari gumba ma sema ko video ma sem ko matam ne yiring de yengana adugo comments to pirakano pikli ba anga asli like kumani khangbra ai na nang na adugi comments to pirakko matam da ai gi thamoi de kayam nungai ramoi khangbra aduna nang su mathakta nungtigi ayukta lai du thamai katliba nungdaram lai gi thabak tawriba iswar ge soidana tawribani ne iswar mana ne nang na yum palakpa matam da nangonda ne nangonda su phangdani ngai di oro khangabra simadi hairam ge nang mayamai ai khara sauna nga nge kaino di magi wahi sina na thibong cha ba haigera na ribong cha ge haibra nang haining ba hayo kaisu khangjadi ba ngang macha sina nang na dukung wahi sijana ba nang naram chatlu da ba mi ne aduna nang na admaina mi khudi makta urin chawkhatpa khaga tamo aduga mathangi comments amu lokhasage mayam yam nungairi aigi comments mayam se mathangi comments ne mayam ai simu karino ba aigi saksi yengda sumong manungsi ba poktra braba mayam na ingonda asu yamna noi mayam da sam thi sai zikai gino ba mathangi comments amu parake mai mami je hai baga thokja lakja de da I khangja lakja de blaha hai ko ngak tang sana ya blaha na hai ba ko aina video amada ina thabak phundra sido re na aina haigi bane bu ko ada mai ne thabak phulade siro saktu go oning he thuli no ko rokja ninge
मीना थबा फुला दुमाय हाइबा होना देखो नंग न फुला कान से मीना हायदि नंग साउनिंगा अदि नंग नसा नता थबा तो फुला सिजनी है अदुगा नोकनिंगबा मुबांग ay नोकनिंगबा कमेंट्स अमसु लाई हैबा जा जानी है मैया मथंगी कमेंट्स से कोना कमेंट्स लोइदोरबने मैया मैं हम सांग बने ऐसे फने हम लोखला बने LK Wahengbam LK Wahengbam na hare ini ne humu bang amata tawbiru oye LK Wahengbam nang hana humu bang tawro aduga ingoda video to tharo buko ai upload tawbige adugi matungda ne ai am tawjarake ko nang loira matungda adu nang humu bang ta matung nang se kamai tawge habdo adugi video to su ya holo mama humu bang di humu bang aduga ne amuksuk mathang jida laise Huziki LK Wahengbam da dugi muba adugi comments la koi wani da adi ya noni drose thi mubang am da tabiru oi mamang da su sigi comments ya hore ko nang phajana ne ko nang thibani ko matang do adu dai du da ne la pusalo la du do ina nangi minus to goda ba mang bodo adu taw tho ga ne nang phajana mubang tawro video ingon tharo ai upload tawbige adugo matungda nangna bu chaba ngamaga nangna mubang tawba ngamaba ai mathangda tawbirake khangabra maya mai comments loi leram khagau raudre peng tawraga tawringai da mayam sini ai ki comments mayam sin nong indra do comments nong comments mayam basu lairi mayam ado matam ji am changani bu ko aduna ngasi gi di ai gi comments pathokose matang sai da loisinjarage मैम सोखी लाखीब यावतारगसु मैम नापी गनी मोइन हाइरइब वाहैसिंगदुगी मतुंग इना आइना पाखुम पिजबनी हाइना आइना खले अदो मैमसु कमेंट्स तौबदा खगा येंगा तौबियो इसोर लैबनी हाइबसे मैम काउनगुमसे आइना अरानबा आइना मीगी फतनब थबक तौतारगदी ai ngasidi phangoi numit kharani gi matungda matam kharagi matungda aina mingoda fataba tawrubodo adu aingonda handalaga dum phangbani ko adu seksalu aduna video se yeningda taragadi ni yengbiganu thina sebirak kadobagi mahutta adu sarpudine skip tokthogana mobile dana thak ingkhat pigo yening bado khalaga dum yengbiyo ado ngasigidi aigi mayamna hangbirakpa mayamna Q&A isana site hairegi Q&A sa isana piji ahon ge tawde ma tum leiraba duga ina Q&A za hawra kana ma hawgalakpane bado mathangi Q&A tawbada isana piji soidana yahon jarake duga mathangi Q&A tawbada ai question pathoksage isana pi answer pi halake ado ngasigi damakta di aigi Q&A se matang sida loisan jarage bye